Manipur Top Trending News Tongan-tonganba reliable source sindagi lokot-charaga mata-matang oida maru-oiba i-pausing tatukna khanghanjai. Ahan pauga Manipur lariba nupi manbising amadi nupa manbisingi maraibak amam numit haibado oigidoribra. Parliament pass tokhiba transgender singi amendment bill 2026 ki copy singmai thadna protest tawkhre. Manipur lariba nupi manbi amasung nupa manbi singi loop all Manipur nupi manbi association amana empowering trans ability EDA amasung all trans men association amtana Parliament pass tokhiba transgender persons protection of right amendment bill 2026 ku agan mamongda yaning dum phongdok tunanga si mau Imphal marketa plus mob ama pangtol matungda kaisampat ta leiba lemazam lekai community hall da wakat khongjang changsiduna bill asigi copy singmai thakre khongjang asigi matangda amanagi secretary Santa Kurain hai bill asina puarida sothaduna nathaidun leiba Manipur ki nupi manbi masung nupa manbi singi ikai khumnaba masana masabu saktak chaba amasung constitution apiba hak singda temsing hale National Legal Services Authority na Supreme Court of India da union lenga ki mathakta file tawki ba petition amagi while kumja 2024 da ikibagi matun ina miyoy amana masagi gender identity masana saktak chaba haibasi hangbiduna lerkrabani adubu handak pass tawkiba amendment bill asina India sinthungna sothaduna laiba transgender sing maru oina Manipur gi nupi manbi amasung nupa manbi singi saktam amasung hakpu mutananaba honrakle hairi bill asigi matun ina hijra inar amadi joga pana chingba haktang transgender oina sakhang lagani hairi Manipur amadi pawang nupokta mamangai dagi leijaraklaba transgender singi identity sing nathiramle amadi mutananaba honabagi mami tari haiki loop ahum asina bill asigi mayokta Supreme Court ta petition ama file tawuna chap chara thengnanaba thawang tawre hainasu pawmising da phongdoraki panba yabadi ngarang notice ki tungan ba state singi mute singna Delhi da Union Minister Kiran Rijiju ka unaduna handak union lengang na pass tawkiba transgender amendment bill 2026 asibu yaning daba phongdok narkhabani anobu bill asina Manipur gi oina nupi manbi amasung nupa manba transgender singbu sakhang daba kalonena Arunachal Pradesh kina Mumbar Lapi sokhona singbasu sakhang loidabagi phibamda lerakle hainasu union minister da wakatkre hairi Amaromdana BJP na Assam da ahumlak suba lengak pairabadi uniform civil code chana hangani hairi Amit Shah Aiba civil code asi Manipur su adumak BJP na pairagadi lakadaba process ama oiri Assam da BJP na ahumlak suba oina lengak pairabadi state asida uniform civil code UCC hongdoktuna chana hangani haina Home Minister Amit Shah na phongdokre wapum asi mathang thagi mapanda case ama khaktada pangthokadoriba apunba seat Jamaga punga taruk leiba Assam Legislative Assembly gi mikhal gidamak Sonitpur district ki da Kyazuli da NDA gi candidate singbu sokolatuna ngasi pangthokiba public meeting da saruk yaraduna Home Minister na phongdokibani mifam asida Home Minister makata na hai Uniform Civil Code UCC da nupi lomba thingbagi provision ama yarogani Assam da UCC chana hanabagi pandam thamlibasi civil law singbu kanglon chumna chana hanaba amasung state asida social reform singi mapangal kangkhan hanabani hairi Panbaya badile pa asigi state punga Nipan amasung union territory Nipan gi manungda Uttarakhand na ihan hana uniform civil code chana hanba state oibani UCC asi Uttarakhand da mamangi kumja 2025 ki tangkai chalakpa aduwaidagi hawraduna thabakta ontokuna chana halakrabani aduga taliba thasi dara Gujarat nasu UCC isibu state aduda chana hanaba bill ama Gujarat Assembly da uthokuna pass tawkrabani Panbaya badi Assam gi Chief Minister Himanta Biswa Sarma na lusingba Assam lenga mamang jahigi November thada Assam Prohibition of Polygamy Bill putokna Assam Assembly da khanar matungda pass tawkrabani aduga governor gi ayaba lawga bill adu ek onduna chana hanba hawkrabani ek asina Assam gi miyamda khanglagli bana nupa amana matam amatada nupi amadagi henbaga imban minerbadi thong adumak criminalize tawbagi thongni haibaga lonena bibim asi tungan ba lining chaliba sing pungnamaki oigani haibani mathang thagi mapanda pangtokadoriba Assam Assembly gi apun basit chamaga kunga taruki manungda BJP na sit Maudrada Miret Thagalaga Congress na seat Maudraga Mapanda Lamba Tawnagadoribani Hairi Lam Kopsi Nabagi Wahuda Kul Anigi Marta Irang Thorkre Irid Bung PS na Konba Hanaro Kulgi area da Funal Maring Kulgi Kunjasina Logi Wamada Lam Kopsi Duna Pantong Amadi Ground Chingba Sajlakli Habagi Mayokta Koishaw Bamiamna Pantong Amasung Ground Chingba Sing Tudekna Amangta Tukankre Hanaro Kulgi Lamda Funal Maring Kulgi Kunjasina Logi Wamada Naronda Kulgi Get Sajlakpa Amadi
ꯐꯨꯔꯨꯞꯀꯤ ꯄꯟꯊꯣꯡ ꯁꯥꯖꯤꯜꯂꯛꯂꯦ ꯍꯥꯏꯕꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯦ 3, 2023ꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯇꯝ ꯈꯔ ꯅꯦꯝꯊꯔꯨꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯌꯥꯎꯅ ꯏꯚꯤꯛꯁꯟ ꯆꯠꯊꯅꯕ ꯍꯣꯠꯅꯔꯕꯁꯨ ꯂꯣꯏꯁꯪꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯟꯖꯥ ꯃꯁꯦꯜ ꯌꯥꯅꯕ ꯂꯣꯏꯁꯤꯟꯅꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯉꯁꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯟꯗ꯭ꯔꯣꯛ ꯗꯤꯐꯦꯟꯁ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯃꯨꯔꯥꯏ ꯂꯥꯛꯄꯝ ꯑꯕꯨꯡꯅ ꯍꯥꯏ ꯐꯨꯅꯥꯜ ꯃꯔꯤꯡꯒꯤ ꯒꯦꯠ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯝꯗ ꯈꯨꯜꯒꯤ ꯂꯝꯕꯤ ꯇꯥꯛꯅꯕ ꯁꯥꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯍꯤ 2-3 ꯂꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯒꯦꯠ ꯑꯁꯤꯒꯤ ꯃꯌꯥ ꯅꯛꯅ ꯃꯔꯤꯡ ꯈꯨꯜꯒꯤ ꯄꯟꯊꯣꯡ ꯁꯥꯖꯤꯜꯂꯛꯄꯗꯒꯤ ꯋꯥꯊꯣꯛ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯐꯨꯅꯥꯜ ꯃꯔꯤꯡ ꯈꯨꯜ ꯑꯁꯤ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒ ꯈꯟꯗ꯭ꯔꯣꯛꯇꯤ ꯆꯍꯤ 500ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕꯅꯤ ꯍꯥꯏꯔꯗꯨꯅ ꯆꯌꯦꯠꯅꯔꯤꯕ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯈꯪꯗꯣꯛꯅꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯤꯁꯤꯗ ꯂꯝ ꯈꯣꯞꯆꯤꯜꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯁꯔꯚꯦ ꯆꯠꯊꯗꯨꯅ ꯏꯚꯤꯛꯁꯟ ꯇꯧꯕꯤꯅꯕ ꯍꯥꯏꯖꯈꯤꯕꯁꯨ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯚꯦ ꯑꯃꯁꯨꯡ ꯏꯚꯤꯛꯁꯟꯒꯤ ꯊꯕꯛ ꯆꯠꯊꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯄꯟꯊꯣꯡ ꯁꯥꯖꯤꯜꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯐꯣꯔꯦꯁꯠꯀꯤ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫